Patsoi amasung Konthozam AC anigi manung chenba sarukta National Highway Kuntra Toret Imphal Ziri lambi semdabagi mayokta pendaba fongdoktuna December 16 dagi matam kaktana lambi thingzilraba matung tha ahum gi oina khongjang handokre tha ahum fawbagi manungda amuk hanna lambi sembi daba tarabadi akanba khongjang changsingani haina JACC National Highway Kuntra Toret ka authority ga yanakre ngarang numidang fawba JACC National Highway Kuntra Toret ki mihut singa Imphal West ki SP 𝐒𝐀𝐑𝐔𝐊𝐓𝐀 amadi Patsoi Police Station ki OC amasung NHID General Manager Lieutenant Colonel Sarat Chandra ga wari sanaraba matung hana lambi sembagi thabak pairamba Avantika company asi terminate tawkre maduna maram oiraga nauna tender thoklaga lambi sembada tha ahum mari changadabana maram oiraga lambi sathok sasinda uful thoktana ba contractor Sanjit Singh na mapung oina lauduna lambi asi semlagani maram aduna tha ahum fawba khongjang asi handokle haina amata oina yanaki haina su fongdoki Changjaliba koi national 37 lambi semidabagi khongjang ase matam kharagi oina tha ahum goina handokpa idana koi yanarbagi maram si thajilai lambi phatai condition jida hana pairamba Avantika company se terminate tokre aduna no tender ama thokchi bawdi lambi se seminaba leitabana maram oiraga matam kharagi oina anoba tender ama thoana company ma laksi phobagi di oina ekoi lambi ji maintenance tawraga matam kharagi chatpa yanaba semba ina yanare adu masigi lambi ji semba tamda yamba Sanjit Singh na daita loba adu ma masana semba haidana ekoi JACC ga punamaka adu ga 𝐼𝐴 manipuri lup singa punna yanara matungda lambi si tha ahum goina ekoi khongjang ji handok chare adu ga tha ahum da phajana long term plan da lambi si color bar leiba lambi punama se phajana sembi ta taraga di ekoi akan khongjang makha ta sanction bai se lepi ba decision je ma toina leminaraga banna si tha ahum goina khoi handok chare